Hello everyone. Ngasidi Yongchak Ngari achar semjarake. Yongchak taruk laujare. Makusing ado yongkhot paraga asumna sengna khetokjare. Maku khetpa loiraga mataigi akanba sarusingse hana phajana lauthoe. Lauthoaga magi amodba mayamse thangjina gre khetokjare. Khetpa loiraga piece oina sumaina makak ka'e. Kakpa matamda sigi shape dum kakpiyo ko mayam. Kakpa loire aduga ising khara da nongsasing se amo hapchelle. Hapchenba loiraga thum chamas ani oina hape. Thum yamna pamba sinaw sing dum khara hena dum hapiyo. Aidi thum chamas ani tang hapchare. Minute ahumuk thongzare cook tawdoinebako saurakpa tanza aduda mahido chithue haraga nungsada nomadoma dum phawre phawba matamda sumaina pana phawdokpiyo haidi ising manindo yaw taragadi kokphai suja karakaneba manindo yaw taragadi kuina du thamba yadoine sumaina thamme phawdoe aduga lausallaba matungda masagi kari machal sizinage habado mu yengase ahanbaduga chap manai khenaba hababu sidadi ngari hapagi wane thau khara haire thau yamigaidi hena hawi thaudo sahale tugmai muthatle jira hape machal asubado mu hapchalle adagidi moro asuba chamas ani ka hape moro yam saba pamagana dum mayam hapiyo aidi chamas ani dum lawe moro yam chade aduga hangamaru ahingbado mu hapchalle simaiji muthatlagani ko aduga ngari khara hapchare aduga mai amuk on tawre ngari je low flame sita fajana munnaba ngaure sum ola kanda nangjalakkaneba nangjalakpa tanja sita khoina amuk ngasagi yongchak to haptoineba yengo nangjalakpa tanja sita ngasagi kangli mali tawba yongchak to mu hijalle duga fajana tapna otpire haidi thum morok ngari ngatai jingdo yongchak manung changnaba sumaina otpirani fajana otlaba matungda mulle haiba tanjaduda mai muthatle aduga vinegar do mu hape vinegar je aina makhum ama tangkhai hape fajana mix tawre kuina thamba yanabane vinegar hapisina aduga sumaina mix fajana tawre aduga yariba makhaidi koina keno thambase liglige patra thamo haibane adi dum charadabnina plastic ta tam thamme yam hawe ahanbagi achar dudagidi sina mo hena mahaw leire haidi ngari ge yongchak ka achar nina ko adum hawe mayam su try tawbiramo next video na channel asibu subscribe tawbiramo thank you